Makui Village, Kangpokpi District ki manung chanba Imphaldagi kilometer chamarom chatlaga leiba mafam amani. Mafam asigi lambi thong fattabagi mathakta lairik laishu tambagi lamdasu khamthengna wathhauri. ELITETV amadi print media yauna yengsiluba matamda awatpagi awatpa ngakta ngairamlei. Mafam asida lairiba Chamri UPU Primary School asi school less school haiba government ki program amagi makhada sarabani. Supnagi government ki oza amakak tharak laga thamlambani adobo atopa mafamda transfer chatkibadagi oza amata leitabana maram oiraga khungi oza nupi amata khungi miyamna paisa khaigat naraga tolop piduna lairik takpi tambihouri class nursery dagi hauraga class 1 fauba leiba school aduda lairik tambada changba boy kolom lairik tanatana famnanaba bench amasung desk matik chana leitabana maram oiraga angang sing lairik tambada khudong chadaba ama oire aduna mafam dugi khunja singna penda wafam kaya phongdorakli School se government register oide aduna akhoi gi itlop se khundigi adum collection tawra pirae adu akhoi gi school se blackboard gumba krikino watpayam leye school gi uniform gumba lairik gumba so government ye khoi phangde school gi se facility am wotle school su khara pike aduga oja su khara wotle heptare ithan thoye government oja wotle school the school kaab the paiga doba item kris loite kunja mayam chang tanaraga school sidi muthat be ade angang sing mahan be ade habi wakhal lon de lore hariga school si ngasi phawba ngasi 2022 phawba si khun gi pasa areba khun di collection khaga toba puchen chaw kangbu khana pasa puthole hariga school si mahan be ade bi ngong da nupi macha ma tha ma da lupa lising hom bi den ngasi phawba ran do nei akupa school gi maintenance school gi muru oiba duster ra blackboard ra chalk ra karikra award apa gumsu mayam award pale madugumba mayam sisu khunja sin puthokle hairaga ran do nei bani matang sida aina sarkar gi puning chingching jinningbadi akhoi hairiba chanupi primary school si location si tame block ki makhadale adubo administration netraga development di khoi Kangpokpi district makhadale aduna MLA ani ne puba lam am oibunina amada haire amada taisinere amada haire amada taisinere manam aduna kanada haifam thokbuno su khangdre haire tabidre tharakani abji chei tara hengre school si muthat bigunu yari mikhadi government na paliba sarkar na chanbiduna school si hen chokhatpa angang yamba angang singi darkar oiba machak singsi musing chuna netraga mapung phana thambinaba gidamakta concern department authority bu min changsimbineba appeal tawjabani